Bishnupur district law and order ngakpagi thabak hotrong hore naran senada kuki militant singa mo hanna khutthongna bada IRB ani khunja mari sokle ngarang ayuk angan badagi horaktuna numidang athengba phawda Bishnupur district ki naran sena khulgi maning thangba saruktagi laingang tabi amadi laimanai khulgi mafam singda kuki zo militant singa khulngak liba khunja sing amasung state force ka akan mamongda khutthongna kibada nakal animakta misimina kya YAOKHRABASU district as the laingak na law and order ngakpagi thabak hotrong hoduna thambadagi ngasi su amo hanna khutthongna bada Indian Reserve Battalion samna IRB han khangnari basi ani suba battalion gi personnel ani yauna khulngak pa khunja mari shoktuna laikana kre ngasigi thawdo si su ngarang thokiba naran sena maningda leiba mafamsing asida mo hanna thokibani ngasi ayupung mapallom tarakpadagi kuki zo militant singna kai hogdona nongmai kapa horakibani adubu ayuki matamda nakal ani gi marakta akan bamongda awai akhum tawna khidrabasu numit ungba matung pung ama makhairom tarakpadagi di kuki zo militant singi maikedi yamna bom sing kapsinduna pokhai halakpa yauna afaba makhal gi khulai sizinaduna nongmai maru ke amarom kapsilaki makoina kapsilaki bom singi manungdagi ama ani suba IRB gi post ki campus manungda taduna pokhai bada battalion asigi zemadar amaga rifleman amaga bom machen panduna shoki shoklaba zemadar adugi maming El Deven sehni angkai apokpa El angau kawi khudek pi mamang lekai degini mahaki yet thangba khongbi the bomb machen pan mani aduga topa duna rifleman number 1320014667 salam robin sehni kunthani pa apokpa lekhidraba S Narendra kawi naran sena mai lekai degini mahaki na oi thangba khudki khuning the bomb machen pan mani hairi ngasi nungtil athengba phawda ngaranga chap manana nakal ani gi marakta khud handuna nongmai kapna khibagi thogdokta ngasi gi oina soklaba khunja mari ahan bada Bishnupur district hospital da pukhatuna ahan balayeng piraba matungda Raj Medicity da pukhalakuna laikana ki soklaba singdi nongchup kameng dagi oinam iboyai ma sehin kuntha mari apokpa o tomba kokta nongmai maruna panchibani yaripok khoirom dagi khomdram Abinash sehin kunma thoi oi thangba khuningda nongmai maruna panba Pathoi part 2 dagi tongpram singkhai sahin kun mapan phaiganda nongmai maruna panba amasung yet thangba khutta nongmai maruna panba gunindro kawba khunja magani hairi ngarang suku ki zo militant sing maikai digi misimina yaukhiba loina nanga sisu makhoi gi maikai da asiba hakchang taret tongan mafam singda tahaduna leiba drone gi khuthang da uba phangki amasung asokpa ahum na hospital da puna bagi thorang tawbasu uba phangki haina khunja singna phongdoroki asokpa ahum gi manungda amadi David Mangkhulan Manglai sehin kunmari apokpa lunthang kouba Churachandpur gi El Molhoi khuldagi ni haibasu khangba ngamki mahak yauna asokpa sing Churachandpur district hospital da pukhatuna laikanaki to paumana assembly gi normal session phamna ba demand tawraduna sidri bu phawsara hen ba hokre Thawai Mirel gi women wing na Manipur gi CSO sing amatoina satminabiu amasung Manipur assembly gi mifam phamduna territorial integrity ka hendana ba warep lawgadabani haibagi demand da thasi gi kunma thoidagi khuthang sara henbagi khongjang changchil kharaba matung ngarang pangthokiba assembly mifam gi minute kharagi proceeding da Manipur gi ngamkhai ka heloi haibagi warep lawkhidabadagi ngasidagi women wing asigi ahan boina nupi anina sidri bu phau sara henbagi khongjang changchin ba hokre khongjang asi singjamai thongwang da leiba waiting set ta changchin kibani Sidri Papaw Sara Henbay Khongjang asida saruk yaribi singna basi khong torban degi nepram ganga lei ma sahini yangkai taru mapuroi balai khidraba en arun amadi singjamai wang ma khethi lekai degi songtham pramolai ma sahini yangkai mari mapuroi bachi H Kumarni Thawai Mirel gi women wing na sangsilak liba kan ba khongjang asina hujik Manipur gi miyam ma thengnari bi issue sing kanaduna waroi sin purak na bagi damakta athu matamda assembly gi normal session ama phamgadawani haina demand tawri Masigi makata tarakpa paumana Singjamai apun malupna governor chief minister speaker BJP president abasung Sambit Batra gi mitam singmai thakre May ahum degi kuki militant sing atamna na mitei dalanda duna thogalali ba irang sibu loisina ba assembly gi emergency session phambi duna Manipur gi territorial integrity ka henda baga loina na constitutional safeguard ama thambada natana tungkoi ba ing tappa lamdamam ohenna bagi damak to wareb lobiu haina CSO sing na matam kya gi mamang degi BJP gi lenga katak sin duna lakhrabasu ngarang phamki basu matagi minute 13 khaki oiba assembly gi saktam asina takpadi BJP gi lenga kasina hujik thokliba misimina madi lanthum mang takliba tangdu leitadriba miyam gi punsi gi damak ta kari su khanba amasung lauriba miyam gi kholau taba pamde haibasi mayek sengna uthokle hairi wafam asi singjamai apun balu samna sal haina khangnariba sugi convener sirom tikenrejit mitei gi cherol amana haibani laibak ki lusingba sing asina udliba saktam asi laibak miyamna pende amasung pamde haibagi damakta lenga ki lusingba sing oibada matik sadre amasung makhoi leibagi mathau tadre haiduna EPG sing mai thabani hairi Panbe abadi EPG sing asi ngarang midang mai thakibani EPG sing asi Manipur gi governor chief minister speaker BJP Manipur Pradesh ki president amasung party sigi wangang loi Sambit Batra gini hairi
Chelolsin makhatana wakal mapung phadaba mahimasingi mangal phangdaba hapugi wakal senba lamdam asigi miyamgi mihut oiriba lusingba singasina asuk luraba lengaki oiriba phibam asibu karisu leitana khanbiba amadi makoigi saukri khaktamak shoidraga loire khalliba double engine gi lengak asigi MLA minister loinan chief minister pham thadokpana sumgani haina salna khangali hairi Makhatana hayeng nungthil pung mari tarakpada singjamai oinam thingel gi community hall da sal galoina na coordinating committee of 27 assembly constituency gi mihut singal loina na apun mami phama hojik wariba manipur gi phibam sigi matang da pangthoktuna khana neinagani Maramasina singjamai da leriba club organization maira paibi amadi CSO singi mihut singna suksoi soidana saruk yabiu haiduna appeal tawrakli top pawmana nongmai kapna balep tabadagi commission gi team Bishnupur satkidre Manipur Human Rights Commission ki chairperson Justice UV Sahana Lusingba Commission ki team amana ngasi Churachandpur da hangliba relief camp sing da satuna sangja phamlor liba mioi singa hakthengna na unaduna wari watai sanaram laba matung Bishnupur district ta su satuna district asigi relief camp sing da sangja phamlor liba singa unana ba thorang tawkhrabasu naran chena gi maning thangba saruk ki mafam ahumda Kuki zo militant singa khunja sing amasung state force ka kan mamong da khut thongnak padagi satkhidre hairi PAO-CHE haibada ngasi chairperson asina lusingba team na helicopter da Churachandpur da satkiba sisu mamang thakta anirak hanna chatnanaba thorang torurabani adubu lenga ki home department ayaba pirabasu police headquarter dagi security ki phibam matungina yeithok pina ba haijarakpadagi chatkidabani hairi adu moinamang ngasi khongchat asina hanbada Churachandpur da satlaga halaklaba matungda Bishnupur da amuk chatnanaba thorang tawki thorang asigi manung channa Churachandpur ki mitei singa leiramba thengra mitei lekai gi hojik oriba phibam yengsinki mafam adu leite manana tem thoklamba thengna khibaga loina na chairperson gi maikei dagi mitei singna amuk hanna laktuna khunda leita ba ngamna nabagi damakta district administration na lekai sigi mafam sing ningthi jana ngak sena na ba pautak piramki loina na Churachandpur gi Don Bosco school da hangliba relief camp da sangjapam loram ki ba kangpok pi dagi lanjen narakhiba mioi singa su hakthengnana unaduna wari sanaki relief camp da leiramba singna wakalakpa wafam sing commission gi chairperson ataki Churachandpur gi khongchat loirba matung da Bishnupur district ta amuk hanna ba honarakpada state police ki maikei dagi naran sena gi maning thangba sarukta nongmai kapna bagi thodok thoklibana cancel tawbina ba hairakpada gi chatkhide Bishnupur district ta chatpagi mahutta commission gi team na akampata leiba Ideal Girls College ta hangliba relief camp da satuna sangjapam lor liba mioi singa haktheng na wari sanaki panbe abadi relief camp asida Churachandpur amadi more dagi lanjela kiba mioi chamapan hena leiribani commission na mioi singa dugi phibam yengsin kiba loina na analayang gi khudong chaba pibi na ba tawra kiba wakat sing taki mafam sta Imphal East ki deputy commissioner su lakhiba loina na mangonda commission gi maike dagi relief camp da leiriba singna mayok na riba khudong chada ba sing panthadana kokhanna ba thabak lokhanna ba pautak piki ngasi commission gi team asida member KK Singha secretary Rosita Hawam amasung law commissioner Saruk Yakhi top pawmana lan lebandabagi mayok ta khwairamban kaithel phambi singna Manipur amasung India lengak ta warning tawkhre double engine gi part sing yarak trawani na sindokadawani laisam mema assembly mifam su tandan na ngalamnaga mutkibaga chap manare yumnam iboyaima Kuki na nongmai kaptuna mitei gi lomi sinmi singdi hatpe aba adugi state force na sanction ba amadi ngak thokpagi nongmai kapadi yadaba loinana khulngak ne bising nongmai kapadi yaroi haiba double engine gi lengak asigi part sing yadaba yaurabani na sindokadabani haina khwairambal ima kaithel joint coordinating committee for peace ki co convener laisram me mana phongdokre wafam singa si khwairambal kaithel da sintha leptuna kaithel phambi singna chathaki wakat mifam da mahak na phongdokpaga loina na numit taret ni gi manung da lengak na paikhat pam thokpa thabak sing paikhalaktrabadi Manipur gi mama punawak na khwangset langduna British ka thengna khiba dugum na ima singna thengdragani haiki mang hai hojik ing tappa hanjile haribasi Kuki singa nongmaina kaptuna mitei sing haliba amasung sokhaliba asira hangladuna center amasung Manipur gi lengak si BJP gi double engine gi lengak ni haikibani hojik ti part yaudraba injil yaudraba maramna leiba kairaklabani na athu matam da lokthokadabani India lengak na kapliba nongmai sing lebhan bagi mohutta tongan ba lengak piraroi ing tappa hanjile haina Amit Shah na haira I hairaga ngarang makta da Kuki singa nongmai kapsilakpada lomi sinmi sing siba sokpa yaurlibasi karamba ing tappa no hangki Kuki singa nongmai kapal lebhandrabadi India amasung Manipur lengaki mathakta khongjang chingchilagani haibagi warning su mahangna tawki Kuki amasung mitei singi marakta thorliba thokdok singi achumba khangaliba Mahesor da Assam Rifles na waren tharaktuna phaba punba yaroi Assam Rifles na chathariba miot minei sing amasung Kuki singi misang changi haibasigi yumpham leirabani masi karigi khangdabano hangladuna me ahumdagi irang thorakpada Assam Rifles sing lokthokro haiduna talibani Maramasna Mahesor thongaujamda Assam Rifles na lokhalakpa thabak sing withdraw tawgadabani tawdrabadi law court ta Assam Rifles ka chapchana thengnaragani haiki Kuki singa nongmai kablakpada sanction na honaruba state force pu Assam Rifles na gari phaijilaga thingduna ikai phiru khuman khibadu uhogdabra haina sumahakna hangladuna air na chatharliba thong sing asi makhoi gi makok thongba singna tohanbani hairaduna force asigi makok thongba official sing lengak na kaisum sangda thamgadabani haiki
मिटै नुपीबु गैंगरेप तौखिबा कुकीसिंग फाद्रिबसी मिटै सिंगदा कुकीसिंगना तौरिबा मखै याय मिटैना तौबुदी यादे हाइदुना प्राइम मिनिस्टर अमसुंग अमित शाहना मणिपुर लेंगाकता अईबा ओइना पिरकपा लैरबदी ममा ओइबिसिंगदा पुथोक्तुना खंगनबियु असम लाइफल सानख्रो हाइरिबसी मरम लैबगिनी मणिपुर असि मखोइना रूल तौबनते डेमोक्रेसी चटपा मफमनी लेंगाकलोन असिगी वाहनथोक मणिपुर लेंगाकना पीगदबनी असेंबली मिफम हौद्रिङैदा अयुक्ता कुकीना मिटै हालकपगी नुंगी ओइबा मरम करिनो हंगदुना सयोल अमगी मनुंगदा थबक लौखलकदबनी हाइकी ngasi khongjangda saruk yakibi khwairamban ima kaithel joint coordinating committee for peace ki convener yumnam iboyai mana phongdokibada assembly phamgani haiduna miyamna khorang na ngainaraklaga nongmakhak phamkiba dusu tandan na ngai hakta ngalamnaga mutkibaga sapmanaki mifam aduda kari warep lawrkadage haiduna miyamgi thamoidi nik launa ngaina kibani lengak ne miyambu utchaiba mama singna pende assembly na warep lawgadabadu ut on khre hairaduna lengak pangamdrabadi pham thadok piro miyamna iramdam asibu ngakcharage nongmunongmagi isa kya sizilak basi mama singnasu isa singidamakta sibangami haibasi lengakna khangbiu haiki atop paumana assembly gi proceeding adu manipur chop nabani governor na chanhanbiganu president rule laklabadi bjp manungdagi honajabani ojoy मियामना खौरांग ngainarkiba assembly gi mifam ngarang pangthoktuno minute 13 khak phamnaga loisinkhibagi proceeding adu manipur chopnaba amasung malayam gi parliamentary powari chopnaba oibana ngarang gi proceeding adu chana hanbiganu haina hanagi law minister o joina governor gi pungning chingsinkhre wafam sing asi kawa sorokhaibam lekai da leiba mahaki yumda pangthokpu pawgi mifam da phongdokibani mahangna makhatana hai ngarang gi proceeding adu unconstitutional amasung unparliamentary oibana ayab pibiganu hairaduna chief minister n biren asi assembly ga mari leinaba wafam dadi century ama yaire haibiyai hauji oriba leibaki irang asigi wafam khanaba ngamdana chief minister amasung mahaki minister sing amadi lengakti yauriba mla singna house da minute 13 khak phamlaga sienkiba yaningde haiki mifam ningthina phamdana olai parai tauriba karigino haina su o joina hangkibaga loinana miyangi mihut oirabadi manipur gi wafam assembly da ningthina khanagadabani handak pangthokiba parliament mifam da no confidence motion phawba thangalakbasu manipur gi mp sing machine menduna thamkibani haiki Manipur miyang gi wafam ga BJP gi high command gi wafam ga karambana lumbage amasung kanana lubage haina sum hangki loinana congress na Manipur da president rule purakna bahonari haina ngarang minister Govindas konthausamna phongdokhi wafam adu nokning bapoi PR purakna bahonari badi BJP gi MLA singi maraktagini ruling gi Kuki MLA kharana su Manipur thugai na bahonari lengak si thajadre haiduna center da protest tori tampaki BJP gi MLA kharana su center da chatuna BJP gi lengak si thajaba thamdre haina lauri BJP gi MP su oiriba Union State Minister Dr. R.K. Ranjan su Manipur da law and order mapung phana phel oire haina phongdokpa laikhre haiki lengak si yauriba security na ngakliba minister nemcha kibgiana phawba assembly mifam dagi suti nirakpada mahakna mifam asida saruk yaba lakpada mahak secure oidre hairaklibani Maramasna BJP masel maraktagi Manipur da PR lakna bagi lalong adumak chathari haina su pawmising da phongdoki ngarangi mifam adugi mahuta normal session oina kauraga leibak miyamgi apamba matungina hojik leiribi issue sing asi lengak ningthina khanna neina ramba yabani adubu miyamgi aningba apamba adumak thokidre miyamgi maikedigidi lana sigi waroshin puraknaba amasung Manipur gi territorial integrity ngakna bagi chap chaba ware ma lobi na demand togduna lakhibani haiki Paugi mifam aduda ex MLA amasung social activist RK Anand amadi ex minister L Jayant Kumar su saruk yakhi atop paumana I am na Manipur gi naga singi thabak tawjasanu Nagaland gi state asina tawjage NNPG Matam kuina lep duraba matungda NSN IM gi TIH muibana lusingba mihut kangbuna India lenga ki mihut singawari sanaba makha satharak lingai gi serekta Naga National Political Groups samna NNPG hain khangnari basi working committee na thorak pacherola mada Nagaland registration of indigenous inhabitants of Nagaland samna RIIN hain khangnari basi gi mayokta IM na lepli haina maral sikhi bagaloina na chief minister nephew riward su hojik Nagaland gi lenga kanana pairi bage haina akan wafam phongdokre Serolasna phongdokhiba singi manungda Nagaland da statehood phanglakpadagi pokhiba ngang singi masing thibagi thabak NSN IM da yauriba Manipur gi naga singna pangthok halakhide thawong asimak Nagaland da registration of indigenous inhabitants of Nagaland gi mayokta satharakpani haiki loinana IM gi Manipuri naga lusingba singna thasi kulumdoida Nagaland gi RIIN gi mayokta yaningda phongdokhi hairaduna thawong asi naga singi social amasung political interest ki mayokta ni haiki NNPG gi serol sina Manipur gi tampaki MLA singa khusamna state aduda NRC sana hanabagi demanda naga MLA nipan yaukhiba adugi maramdasu NSN IM na thidokadabani haiki maramasna Manipur gi naga gi problem singdi IM gi lusingba singna santaina na bahona jasnu adubu Nagaland gi naga singi di Nagaland hona jarage hainasu phongdoki
अतोप पावमना रिलीफ कैम्प लेबद खुदोंग चादबदगी अतोप मफमद लेरक्लिबसिंगदसु चप मानब चाकथुंग फंगनबियु हकथेंगनब पावदम मोरेगी खुंजा सिंह कुकी MLA सिंगना मखोइगी हाइदुना लम तालकपदा मणिपुर अमसुंग इंडिया लेंगाकना वारक्तबा अमसुंग मखोइगी मथक्ता लौखटफम थोकप थबकसिंग लौखतबसी यानिंगदे हाइरदुना मितै खक्तदा लॉ एंड ऑर्डर चलाइबा ओइना तौरकलिबा असिसु थमोइ सोई मरमसना MLA तरा असि हाना कैसुम संग थमगदबनी मियामना मतेंग पांगबसु पांगद्रबसु अदुगा लेंगाकना मतेंग पांगद्रबसु अखोइदी मोरेदा संगदबा यादे संगसिनगनी हाइना मोरे कैथेल वार्ड नंबर 8 पोस्ट ऑफिस मनाक्तगी इरोम राजेना फोंदोरली महांगना हाई अखोइबो अथु मतमदा मोरेदा हंजिनबा लेंगाकना सिनबियु मोरेदगी लांजेलकलिबा अखोइदा फाउजबो वाखलदी मियामना अमसुंग लेंगाकना होनद्रबसु अखोइना थेंगनदुना मोरेदा संगसिनबा लेबले मरमदी मोरे हारिबो मफमसी एशियन कनेक्टिविटी की हाईवे नंबर 1 अमसुंग नंबर 2 लेबना यामना मरु ओय मणिपुर तंखाय मस्याब याबा मफम ओइबा मरमना मोरेदा हंजिनदुना लेतबा यादे हाइबगी वाखल खली मोरेदगी लांजेनरलिबसिंगी ओइना लानसिदा सरुक यानबगिदमक्ता मोरेदगी चेलकपा इचिल नाउसिंग ट्रेनिंग पीरी अहानबोइना मियोय मरफू की ट्रेनिंग लोइख्रे हौजे अनि सुबोइना मियोय चाम कुंथा की ट्रेनिंग चथरी ट्रेनिंग असि सेल यामना संगी अदुबु कनामतन मतेंग पीबीनबा लेते थबक से अखोइना मोरेदा हंजिनदबा यादे हाइबगी पांदमदा चथरकपनी अखोइना सुक्सोय सोइदना थेनगनी हाइरी मणिपुर की फिबम से तमदना लॉ एंड ऑर्डर लेबा अदुगा चिंगदना लेतबगी मवोंग असि थमोय सोई मे अहुमदगी कुकी सिंगना युम मै थादुना मितै हानबो होनबदगी मितै सिंग चेलखिबनी सिपाही गाड़ी दा थोरकलगा अहानबदा खुमल लंपाकी रिलीफ कैम्प दा थुंगी मदुगी मतुंगदा काम पाता लेरखिबनी हाइकी मांगना मखाताना हाई अयहाकी सानुपी अदु फिजिकल चैलेंज ओइबा मरमना नुमित निनी खुदिंगी डॉक्टर येंगलिबनी मसिना मरम ओइरगा रिलीफ कैम्प दा लेबदा खुदोंग चादबदगी हौजिक थांगमैबनगी मफम अमदा असानबा का लौदुना लेरी वाबा याबा मखै वारे अदुबु कादा लेबगी असान मंदी लांजेलकपनी हाइदुना लौबीद्रे हैंडीकैप की ट्रेनिंग कोर्स अमसु इचानुपीबु याहल्ली मोरेदगी थोरखिबा नुमितगी ngasi फावबा लुपा लिसिंग अमदी फंगख्रे सेनफम असदगी हेना ngasi फावबदा करिमत फंगबा लेत्री NGO मयाम अमदी सिलचर बांग्लादेश अमेरिका न सिंगबदा लेबा मणिपुरगी मपानदगी लाकपा सिंगना पिरंबसिंग अखोइना सुंफंग फंगदे लेंगा की माइकेदगी करी करम मतेंग पांगलिबनो हाइबदसु अखोइ इसागी ओइनादी खंगरी रिलीफ कैम्प की कमिटी न पुबनिना चा इंजांगी अवाटपदी लेते अदुबु अयहाक इसागी ओइनादी कैम्प दा लेत्रबनिना करिमत फंगद्रे इसादा यावरकपा सेल खरा अमदी नुपी अंगांग न सिरकपा सना काइदुना चारे हौजिक वाखलसि पुमम ममसिलकले अंगांग नाबगी सुयेंगदबा यादे चाना थकनबसु लेसिलक्त्रे मसिना मरम ओइरगा मरी लेनबा लोइसंग सिंग DC SDO सिंगबना पुनसिन बिदुना रिलीफ कैम्प की मपानदा लेरिबा अखोइदसु मटेंग पांगबियु फिबमने यादबदगी रिलीफ कैम्प दा लेतदुना अवाइबा कादा लेरबसु अखोइसु लांजेन नरकलबा सिंगनी हाइबसि खंगबियु लानसि यावदबा यारक्तदुना तंगाइ फदना ट्रेनिंग तौरकपनी हाइकी मोरे कैथेल वार्ड नंबर 8 तगी थांगजम बुधमितेना हाई वांजिंगी रिलीफ कैम्प दा लेरगसु अकामपाट की रिलीफ कैम्प दा मिंगचले मणिपुर लेंगाक्तगी ओइरबसु रिलीफ कैम्प दा लेरिबसिंगदा पीबा मतेंग अमदी खुदोंग चाबा अमत फंगरी लांजेन सिंगदी अमगा अमगा चप मानै रिलीफ कैम्प दा लेत्रबदी पीररोय हाइबगी वाखल थादोक पिरगा फंगफम थोकपसिंगी चाकथुंग चप मानना पीबियु मरी लेनबा DC SDO नसु रिलीफ कैम्प दा लेत्रबदी ममिंग कथथपा यावी हाइना ताई लांजेन नरलिबसिंगी दमक्तदी चप मानबा मियेंग येंगबियु मोरे वार्ड नंबर 6 तगी खुराइजम खंबना हाई मे अहुम दगी लांजेलक्तुना हौजिक क्वाकैथेल आश्रम लेकाइदा लेरली इसे नुपा इनाउ नुपा इसा अनि आइगी लोइना बिगा अखोइ तरेट लेरकपनी मोरेदगी थोरकपगा अकामपाट की रिलीफ कैम्प दा लेननबा मिंग चलगा क्वाकैथेल दा लेरकपनी मरमदी अयहाकी लोइना बिगी मसा लायेंगदबा यादबदगी तोंगान ना लेरकपनी हौजिक था मरी फाजिलक्लबनिना नुमित खुदिंगी चारिबा चेंग चाक इंसांग नापी फावबा वाचिलक्ले नुपी अंगांगना सिजबा सना सिंग काइथोक्तुना सिजिनारे अना एकिदी लायेंगनबा सेल लैसिलक्त्रे हौजिकती सेलसु सनासु लैत्रे रिलीफ कैम्प दा लेरिबा सिंगना फंगलिबा खुदोंचाबा सिंगसु फंगद्रे मोरेदगी थुंगलबगा लुपा चांगा अनिरक येनबददी फंगजखी सेनफम अदुना था मरी चाबा यादे रिलीफ कैम्प दा लेत्रबसु चानबा चिंजाक सिंगदी फंगनबियु हौजिक यामना वाना हिंगले हाइनसु फोंगदोरखी रोइबदा पाउबिलाई न्यूज रीडर की वीडियो बियंग बिरिबु पुनमुकपु खुरुमजरी।